ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯃꯁꯤꯗꯒꯤ ꯆꯍꯤ 15ꯃꯨꯛ ꯑꯩꯅ ꯂꯩꯕꯥꯛꯁꯤꯒꯤꯅꯦꯅ ꯆꯤꯡ ꯇꯝꯒꯤ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯆꯦꯟꯖꯩ ꯑꯗꯨꯕꯨ ꯆꯦꯜꯂꯒꯁꯨ ꯑꯩꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯂꯩꯇꯕ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯋꯥꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯒꯤ ꯃꯥꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯏꯅꯅ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯄꯤ ꯑꯦꯐꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯒꯤ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯥꯔꯌꯀꯔꯇꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥꯟꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯖꯕꯁꯦ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯃꯛꯇꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕꯗꯣ ꯑꯩ ꯐꯥꯎꯖꯩ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯁꯤꯡꯅꯣ ꯃꯥꯏ ꯄꯥꯛꯄꯤꯔꯦ MP ꯑꯣꯏꯅ ꯇꯧꯒꯦꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯆꯞ ꯆꯥꯅ ꯑꯩ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯂꯨꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯍꯤ 15ꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩ ꯀꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯩ ꯈꯜꯂꯒ ꯇꯧꯖꯩ ꯉꯁꯤꯒꯤ ꯃꯤꯈꯜ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯍꯥꯟꯅ ꯊꯥꯖꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯁꯤ ꯍꯣꯏ ꯍꯥꯟꯅ ꯌꯥꯝ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯦꯕꯂꯞꯃꯦꯟ ꯐꯠ ꯂꯥꯎ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤꯗ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯩ ꯅꯨꯡꯁꯥ ꯊꯤꯔꯨꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯣꯠꯅꯕꯤꯕꯗꯒꯤ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩ ꯌꯦꯜꯂꯛꯄ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯖꯩ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯒꯗꯕꯁꯤꯡꯗꯣ ꯑꯗꯣꯝꯗ ꯍꯦꯟꯅ ꯑꯩ ꯃꯥꯏ ꯑꯣꯟꯖꯩ